ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯤꯀꯥꯁ ꯅꯤꯡꯊꯧꯖꯝꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯈꯛꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯐꯤꯛꯁꯟ ꯀꯣꯃꯦꯗꯤ ꯍꯣꯔꯔ ꯃꯁꯤꯗ ꯕꯦꯁ ꯇꯧꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯇꯝꯅꯕꯒ ꯅꯪꯍꯧꯗꯦꯗ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯍꯧꯕꯤꯖꯝ ꯁꯔꯤꯀꯥ ꯆꯅꯨ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯦꯡꯅ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝ ꯃꯤꯁꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡꯗ ꯁꯛꯇꯥꯕ ꯇꯤꯜ ꯀꯥꯡꯅ ꯃꯐꯝ ꯑꯗꯨ ꯄꯨꯡꯅꯤꯟ ꯅꯤꯜꯂꯤ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯐꯖꯕ ꯍꯥꯞꯂꯒꯤ ꯃꯇꯥꯒꯨꯝ ꯑꯍꯤꯡꯗ ꯁꯛꯇꯥꯕ ꯍꯔꯧ ꯃꯍꯥꯛꯁꯨ ꯊꯤꯡꯕꯤꯅꯕ ꯂꯩꯇꯕꯒꯨꯝ ꯃꯅꯤꯡ ꯇꯝꯅ ꯈꯣꯡꯏ ꯂꯥꯛ ꯂꯥꯛꯇꯅ꯫ ꯑꯃꯝꯕ ꯌꯥꯝꯅ ꯃꯝꯕ ꯑꯍꯤꯡꯅꯤ ꯊꯥꯁꯤꯒꯤ ꯑꯍꯤꯡꯅꯤ꯫ ꯍꯨꯏꯁꯨ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯏ ꯇꯦꯡꯊꯥꯅ ꯋꯩꯅ꯫ ꯃꯃꯤꯠꯇ ꯂꯥꯏ ꯎꯏ ꯍꯥꯏꯕꯗꯨ ꯆꯨꯝꯂꯗ꯭ꯔꯥ? ꯌꯥꯝꯅ ꯁꯨꯛꯄ ꯃꯐꯝ ꯑꯃꯗ ꯍꯨꯏꯁꯤꯡ ꯑꯗꯨꯅ ꯂꯥꯛ ꯂꯥꯛꯇꯅ ꯑꯣꯟꯁꯤꯟꯗꯨꯅ ꯈꯣꯡꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯛ ꯑꯗꯨꯗ ꯐꯥꯎꯗꯨꯅ ꯅꯤꯄꯥ ꯑꯃꯈꯛ ꯂꯥꯛꯏ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯅꯥꯛꯇ ꯎꯖꯥꯎ ꯑꯃ ꯇꯥꯈꯤꯕꯒꯤ ꯃꯈꯣꯜ ꯎꯖꯥꯎ ꯑꯃ ꯇꯦꯛꯂꯒ ꯇꯥꯈꯤꯕꯒꯤ ꯃꯑꯣꯡꯗ ꯇꯥꯏ꯫ ꯅꯤꯄꯥ ꯑꯗꯨ ꯏꯈꯪ ꯈꯪꯏ ꯃꯃꯥꯏꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯏ꯫ ꯏꯍꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯅ? ꯑꯍꯤꯡ ꯑꯁꯤꯗ ꯎ ꯌꯥꯟꯕ ꯌꯥꯎꯔꯕ ꯖꯥꯠꯂꯥ? ꯑꯗꯨꯁꯨ ꯃꯥꯟꯗꯦ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄꯁꯨ ꯅꯠꯇꯦ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯅꯤꯄꯥ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯩ ꯍꯧꯕ ꯄꯥꯔꯇꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯃꯤꯅꯤ꯫ ꯎꯏꯔꯨꯝ ꯁꯥꯔꯨꯝ ꯂꯥꯛꯏ꯫ ꯈꯔ ꯆꯠꯂꯒ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯧꯕ ꯃꯁꯝ ꯌꯥꯝꯅ ꯁꯥꯡꯕ ꯅꯨꯄꯤ ꯑꯃ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯆꯠꯂꯤꯕꯗꯨ ꯂꯥꯞꯇꯛꯅ ꯎꯔꯤ꯫ ꯅꯤꯄꯥ ꯑꯗꯨꯅ ꯃꯁꯤꯕꯨ ꯑꯩꯒꯤ ꯃꯤꯠꯅ ꯎꯔꯤꯕꯁꯤꯕꯨ ꯅꯤꯄꯤ ꯅꯠꯇ꯭ꯔꯅꯤ? ꯃꯍꯥꯛꯀꯤ ꯃꯁꯝꯁꯤꯗꯤ ꯀꯩꯅꯣꯍꯦ? ꯃꯁꯝꯁꯤ ꯐꯥꯎꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯔꯤꯕꯁꯤꯗꯤ ꯃꯃꯥꯏꯒ ꯌꯦꯡꯂꯕꯗꯤ ꯑꯣꯟꯊꯣꯛꯄ ꯃꯑꯣꯡꯗ ꯑꯣꯏꯔꯝꯂꯒꯅꯤꯁꯦ꯫ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤ ꯀꯥꯏꯗꯨ ꯁꯨꯃꯥꯏꯅ ꯐꯖꯔꯝꯒꯗ꯭ꯔꯅꯤ? ꯃꯥꯏꯊꯣꯡꯁꯤ ꯎꯗ꯭ꯔꯤꯉꯩꯗ ꯇꯤꯟꯕꯨ ꯆꯨꯝꯃꯤꯗ ꯇꯧꯔꯤꯕꯁꯤ꯫ ꯑꯩꯁꯨ ꯈꯥꯏꯗꯤ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤ ꯀꯥꯏꯗꯨꯅ ꯂꯥꯝꯁꯤꯜꯂꯨꯔꯤꯕꯁꯤꯅ ꯃꯁꯛꯄꯨ ꯌꯥꯝꯅ ꯎꯔꯕꯒꯤ ꯇꯥꯏꯞꯇ꯫ ꯅꯤꯄꯥ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯂꯤꯕꯗꯨꯒꯤ ꯃꯇꯨꯡꯗ ꯇꯞꯅ ꯇꯞꯅ ꯉꯥꯎꯔꯤ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯅꯤꯄꯤ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯆꯠꯂꯤ꯫ ꯅꯤꯄꯥ ꯑꯗꯨꯅ ꯉꯥꯎꯔꯤ ꯐꯩꯔꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯕꯦꯝꯃ ꯅꯪꯕꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ ꯁꯛ ꯐꯖꯕꯤ ꯎꯗ꯭ꯔꯕꯁꯨ ꯍꯥꯏꯔꯦ꯫ ꯑꯗꯨ ꯍꯥꯏꯕꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯇꯥꯔꯕ꯭ꯔꯥ ꯈꯪꯗꯦ ꯆꯞ ꯂꯥꯎꯅ ꯂꯦꯞꯈ꯭ꯔꯦ꯫ ꯅꯤꯄꯥ ꯑꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯕꯦꯝꯃ ꯐꯖꯕꯤ ꯅꯃꯥꯏ ꯑꯗꯨ ꯑꯣꯟꯊꯣꯔꯛꯎ ꯑꯩꯒ ꯑꯃꯨꯛꯇꯪ ꯃꯤꯆꯥꯟꯅꯁꯤꯗꯅ꯫ ꯀꯩꯅꯣ ꯑꯩꯁꯨ ꯄꯤꯌꯣꯔ ꯄꯥꯈꯪꯅꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯄꯥꯏꯒꯦ ꯇꯧꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯣꯄꯥ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯁꯛꯀꯥꯁꯤ ꯑꯃꯨꯛꯇ ꯁꯦꯝꯈꯤꯒꯦ꯫ ꯁꯦꯝꯃꯝꯗꯥꯏꯁꯤꯗ ꯑꯃꯨꯛ ꯑꯣꯄꯥꯅ ꯀꯧꯔꯛꯂꯤꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯈꯜꯂꯨꯔꯦ ꯑꯩꯗꯤ꯫ ꯅꯤꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯩꯅꯣ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯗꯤ ꯑꯩ ꯇꯥꯈ꯭ꯔꯕꯒꯨꯝ ꯇꯧꯔꯦꯗ꯫ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯌꯨꯇꯨꯕꯀ ꯇꯧꯕ ꯇꯥꯏꯉꯣꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗ꯫ ꯅꯤꯄꯤ ꯑꯗꯨꯅ ꯍꯩꯃꯥ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯈ꯭ꯔꯦꯗ꯫ ꯑꯩꯕꯨ ꯇꯥꯏꯉꯣꯒꯤ ꯈꯣꯟꯖꯦꯜ ꯃꯥꯜꯂꯦ ꯍꯥꯏꯕꯁꯤ ꯏꯁꯥꯁꯤ ꯀꯣꯀꯣ ꯀꯣꯂꯥ ꯊꯛꯄꯒꯨꯝꯅ ꯌꯥꯝꯅ ꯇꯦꯛꯈꯠꯂꯤ ꯍꯥꯏꯕꯅꯤꯗ꯫ ꯑꯃꯨꯛꯇ ꯉꯥꯏꯈꯣꯗ ꯑꯗꯨꯒ ꯂꯥꯏꯔꯤ ꯑꯩ ꯗꯣꯁꯇꯤ ꯃꯌꯥꯝ ꯑꯗꯨ ꯑꯃꯨꯛꯇ ꯇꯝꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯄꯤ ꯑꯗꯨ ꯆꯣꯡꯂꯒ ꯆꯦꯟꯈ꯭ꯔꯦ꯫ ꯅꯤꯄꯥ ꯑꯗꯨ ꯅꯤꯁꯥꯒ ꯂꯣꯏꯅꯃꯛ ꯍꯜꯂꯤ꯫ ꯑꯗꯨꯒ ꯀꯔꯤꯅꯣ ꯃꯑꯣꯡ ꯑꯃꯒꯤ ꯅꯤꯄꯤꯅꯤꯅꯦ꯫ ꯑꯩꯅ ꯔꯣꯃꯥꯟꯁ ꯈꯔ ꯇꯧꯁꯤꯟꯒꯦ ꯇꯧꯔꯒ ꯆꯦꯟꯈ꯭ꯔꯦꯅꯦ꯫ ꯃꯥꯒꯤ ꯈꯨꯆꯣꯡꯁꯤꯗꯤ ꯇꯥꯏꯒꯔ ꯁ꯭ꯇ꯭ꯔꯣꯞ ꯍꯥꯏꯕ꯭ꯔꯥ ꯀꯩꯒꯤ ꯁꯥꯄꯣꯟ ꯃꯥꯟꯕꯗꯣ ꯑꯗꯨꯒꯤ ꯈꯨꯆꯣꯡ ꯑꯗꯨ ꯃꯥꯜꯂꯤꯅꯤ꯫ ꯎꯒ ꯇꯧꯔꯒ ꯆꯦꯜꯂꯤꯅꯤ ꯆꯣꯡꯉꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯄꯥ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯨꯠ ꯑꯃꯗ ꯆꯠꯈ꯭ꯔꯦ꯫ ꯃꯥꯟꯖ ꯅꯪꯕꯨ ꯇꯥꯕ꯭ꯔꯥ ꯍꯥꯏꯌꯣ ꯅꯤꯉꯣꯜ ꯊꯃꯣꯏ ꯄꯥꯎꯗꯝꯁꯦ꯫ ꯅꯤꯉꯣꯜ ꯄꯥꯎꯗꯝ ꯇꯥꯔꯤꯌꯦ ꯂꯣꯏꯕꯤ ꯆꯤꯡꯁꯥꯡ ꯊꯥꯡꯒꯟꯗꯦ꯫ ꯍꯩꯃꯥ ꯅꯤꯄꯥꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ꯫ ꯁꯛꯇꯅ ꯐꯟ ꯆꯣꯡꯂꯒ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯃꯣꯡꯁꯣꯡꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕꯗꯨꯅ ꯈꯪꯍꯧꯗꯨꯅ ꯆꯣꯡꯊꯣꯔꯛꯄꯗꯨꯗ ꯅꯤꯄꯥ ꯑꯗꯨꯁꯨ ꯈꯪꯂꯒ ꯅꯃꯥꯏꯃ ꯆꯤꯟ ꯊꯤꯔꯛꯀꯗꯕꯅꯤꯀꯣ꯫ ꯀꯔꯤꯅꯣ ꯑꯩꯒꯤ ꯊꯋꯥꯏꯒꯁꯤ ꯆꯣꯡꯊꯣꯛꯈꯤ ꯇꯧꯏ ꯍꯥꯏꯕꯅꯤ꯫ ꯅꯤꯄꯥ ꯑꯗꯨꯅ ꯑꯣꯟꯈꯠꯂꯛꯄꯗ ꯎꯔꯤ ꯅꯤꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯃꯃꯥꯏꯒ ꯑꯗꯨ ꯁꯪꯂꯞ ꯇꯧꯏ꯫ ꯑꯗꯨꯒ ꯈꯗꯥꯡꯒ ꯑꯗꯨꯅ ꯁꯪꯂꯤꯕ ꯃꯃꯤꯠ ꯃꯤꯠꯐꯝꯒ ꯑꯗꯨꯅ ꯗꯥꯛ ꯁꯔꯀꯜ ꯉꯥꯛꯇ꯫ ꯅꯤꯄꯤ ꯑꯗꯨ ꯗꯤꯝꯄꯜꯒꯁꯨ ꯀꯨꯠꯂꯤ꯫ ꯅꯤꯄꯥ ꯑꯗꯨꯅ ꯀꯤꯍꯦ ꯃꯨꯟꯅ ꯌꯦꯡꯂꯛꯀꯅꯨꯀꯣ ꯊꯣꯏꯁꯥ ꯃꯥꯜꯂꯤ ꯄꯥꯔꯠ 2ꯒꯤꯗꯣ꯫ ꯅꯤꯄꯤ ꯑꯗꯨꯁꯨ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯗꯥꯝꯆꯥ ꯅꯪꯒꯤ ꯏꯟꯇ꯭ꯔꯣ ꯑꯃꯨꯛꯇ ꯇꯧꯕꯤꯔꯝꯃꯣ ꯐꯣꯟ ꯅꯝꯕꯔ ꯑꯗꯨꯒ ꯑꯃꯨꯛꯇ꯫ ꯅꯤꯄꯥ ꯑꯗꯨꯅ ꯈꯜꯂꯤ ꯀꯩ ꯃꯑꯣꯡꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯃꯁꯛꯁꯤ ꯕꯨꯠ ꯍꯦꯛ ꯃꯥꯟꯈꯩ ꯇꯟꯖꯈ꯭ꯔꯦꯗ ꯑꯩꯗꯤ ꯕꯨꯠꯄꯨ ꯑꯣꯏꯔꯝꯕ ꯌꯥꯏꯗ꯫ ꯗꯥꯝꯆꯥ ꯀꯩꯗꯧꯔꯒꯦ ꯃꯤꯡꯗꯣ ꯑꯃꯨꯛꯇ ꯍꯥꯏꯔꯝꯃꯣ꯫ ꯅꯤꯄꯥ ꯑꯗꯨꯅ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯦ ꯕꯨꯠ ꯃꯥꯟꯕꯤ ꯀꯩꯅꯣ ꯃꯤꯡ ꯍꯥꯏꯌꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯤꯡꯁꯤ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ? ꯈꯨꯠꯅꯝꯁꯤꯅ ꯁꯤꯆꯜꯂꯛꯀꯅꯤꯀꯣ ꯍꯟꯗꯣꯛꯑꯁꯦ꯫ ꯅꯤꯄꯤ ꯑꯗꯨꯅ ꯁꯣꯜꯂꯤ꯫ ꯑꯩꯁꯦ ꯁꯥꯎꯔꯣꯏ ꯍꯥꯏꯅ ꯇꯧꯕꯅꯦꯕ ꯑꯩ ꯕꯨꯠ ꯑꯣꯜꯂꯛꯀꯗꯣꯏꯅꯤ ꯌꯦꯡꯉꯨꯁꯤ꯫ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯑꯃꯅꯤ ꯁꯨꯝ ꯃꯤꯡ ꯍꯥꯏꯌꯣ ꯍꯥꯏꯕꯅꯤ ꯀꯩꯅꯣ꯫
Nipa adu nupi aduna hairibudu tagum lakum tawrami. Nipa aduna kai haiba karim haidi nang se sakyamna phajai haiba Korea gi opa Jungkook haibra Hankook haibra khangdeni mina haibudu da aishu haibani adu mangi tawi. Nipa aduna ima asingiro haraugi tawi habani mina su aisi BTS ki Hankook haibra adu mali haini hainaribani mayamna su Hankook haina khangnai aisi Mali phajabada loiri kariga sangdam nagadoino khulai boy ga sangdam nasira khulai boy adusu nangdawna phajabani murak patawraga Nipa aduna phajabani ai haridana Nipi adu marai ga khajikon tharaga o damsa nangi mingdo amukta hairamo haiba aigi minglo ngasai haikrabadudi Hankook kawi Nipi aduna Nipa aduna isan Phajabiya partugi thoisa manbiya nangi mingna kari kowa Nipi aduna is thoisa kaina adugi nupido manba talli aidi Susmita oina mali Dimple su thoisidi aduna Susmita oina mali ko damsa na khara sandopiyo aisi Susmita mali aduna o sandoki adu nangi mingse Susmita kaurasi ko dudia hoi damsa su Hankook kaurasi hoi kaurasi ado Susmita ay amuk lagi adudi ay amuk kapthokragi ko hoi damsa lehaure ay asiya hairam laga Nipa adu susatkri Nipi adu su lehauri makhoi anigi matawadu ubada sorare na haireklami karino haujik kangi mi singasibu mitsion thokna na khaida mitagi itagi tawi haibani hoi matamda sumahina ga tawjerakti but nupi asisu modern yamna saningi tawribasi but ki sagaisi moi guma mayam sinani senthari Nipa sisu masakne Hankook he maladana maming su Hankook kai yamna kaukhidai ai su lona ta hobani makoi ani gi wari adu taba ai fau mut pangi tawine ha wari ba dumaina sanabro it is so romantic swaida kuine laiba yadi ai mang khageda mathak gi sofa da famlaga yenglaki hayum asi hayam laga sorare na do mangri asomdana Susmita khaya changado song duna laklaga nepo kuber kaide laige na khoyani bo o nepo kuber ber son thangana kauri ola e baby nang sungai ngamdabagum tawi ai khoi laitrabadi nang mardala tawge tawbro karino khangde haibani ngayak tang tu tawruba sida thiga faifong khangde haibani tawri basi samboi samdoi tawragani lakli basi ibema aina somde kaidawrage khana hathu lai aduga Mana sida irenjana nokhet ka tawraga isaiga saktana yunga panjararo yadi sachararo yadi magi wakhalda kainaga khonda sika hoibema karino aikhoi ani nangna laktana kauribado hairau sat diman amuk saduna lairanu Susmita na amuk hingsabiya haigi asida amukta phamula o angai khosi nakhongdo hamthariro nangbo hamtharabadi aingonda otu laibani chasilu hana amukta Susmita na oto adu nepo da pi aduga kuber da haireklami kuber adudagi mineral water adu amukta pirau kuber su ising adu lauraga pina hairei yaroiba nathibong yamni yaweba hekta kari no khangdaba pangsala sasilli handakti yongsak su yamna toina sadaine sabada ngaujabini yongsak lising ama sarena nangju saba ngamning amoidaba khangdabida madu nupi adudi masado yongsak na sarak sarabani biema Nipo na haireklami ngai khose biema nangna haina haibado hairo karino Susmita na ngasai Nipa amaga mahaka thengnakhibagi wari ado amata sithadana tamlami kuberna hingsabiya nangi wari ado saktibi tampha yamna male haibani ngai kho taingo manbiya khoigi sak phajabido kaida satkragi nupa amana ngarang ahingda lai sarubada YouTube tawba taingo gi khonjel malina harau khibasina tumphamga khangdabani ai talak adu da kadom dagi no khangdi karino ma paisilakpagi maongda tawraklami nepo na mamit adu faini yenglaga isanaga ngamdabani taingo manbi nang yam thuna thoglau khupakna thabada wan thadringaida taingo manbi do khangaudana maya adu dagi real taingo gi type da ha idana nonglami ibema ai hojik celebrity oirabani taingo celebrity khangjarabro nepo na amuk yare nangina yadu amukta khumjelo sormanamdo namthi de khangdam makai kamthorakanu kisuki asi amukta umsalo taingo maleba taingo manbi adu noklambadeki maya adu khumjilaga tummina laikri nepo na murum soli
ꯃꯌꯥꯅꯤꯅ ꯇꯂꯞ ꯆꯥꯏ ꯆꯥꯗꯦꯁꯨ ꯈꯪꯗꯦꯅꯦ ꯃꯌꯥ ꯑꯉꯥꯡꯕꯁꯤꯒ ꯍꯦꯛꯇꯃꯛ ꯀꯥꯊꯣꯔꯛꯀꯅꯤꯕ ꯀꯔꯤ ꯊꯣꯛꯆꯩ ꯍꯥꯏꯅ ꯇꯧꯖꯔꯤꯕꯅꯣ ꯅꯤꯄꯥ ꯐꯪꯗꯕꯤꯁꯦ ꯅꯤꯄꯥ ꯑꯃꯈꯛꯅ ꯇꯥꯟꯅꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯗꯧꯅ ꯅꯤꯄꯥ ꯃꯌꯥꯝ ꯑꯃ ꯇꯨꯡꯗ ꯀꯣꯏꯟ ꯏꯟꯅꯔꯕꯗꯤ ꯃꯥꯗꯤ ꯋꯥꯟꯊꯗꯧꯔꯤꯅꯦ ꯇꯧꯔꯤꯕꯁꯤꯗꯤ ꯃꯁꯛ ꯑꯁꯤꯒ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯊꯤꯈꯩ ꯑꯁꯤ ꯍꯥꯏꯔꯒ ꯅꯦꯄꯣꯗꯣ ꯇꯥꯏꯉꯣꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯉꯤ ꯇꯥꯏꯉꯣꯅ ꯀꯩꯅꯣ ꯅꯃꯤꯠꯇꯣ ꯑꯩꯉꯣꯟꯗ ꯐꯩꯅ ꯌꯦꯡꯂꯤꯕꯗꯣ ꯍꯩꯅꯗꯦꯍꯦ ꯅꯦꯄꯣꯅ ꯅꯪꯅ ꯍꯦꯟꯅ ꯍꯩꯅꯗꯦ ꯁꯨꯁꯃꯤꯇꯥꯅ ꯑꯃꯨꯛ ꯌꯥꯔꯦꯁꯦ ꯈꯟꯅꯔꯅꯨ ꯅꯈꯣꯏ ꯑꯅꯤꯃꯛ ꯐꯖꯕꯤ ꯉꯥꯛꯇꯅꯤꯁꯦ ꯀꯨꯕꯦꯔꯅ ꯍꯣꯔꯦꯟꯗꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯍꯤꯡꯗ ꯂꯥꯏ ꯁꯥꯕ ꯆꯠꯀꯦ ꯍꯥꯏꯅꯔꯤꯅꯤꯅꯦ ꯁꯨꯁꯃꯤꯇꯥꯅ ꯍꯣꯔꯦꯟꯗꯤ ꯀꯅꯥꯃꯇ ꯆꯠꯄ ꯌꯥꯔꯣꯏ ꯍꯣꯔꯦꯟ ꯗꯤꯖꯦ ꯅꯥꯏꯠ ꯀ꯭ꯂꯕꯇ ꯆꯠꯂꯒ ꯗꯤꯖꯦ ꯁꯣꯗꯥꯒ ꯄꯨꯟꯅ ꯖꯒꯣꯏ ꯁꯥꯊꯔꯨꯁꯤ ꯍꯥꯏꯗꯤ ꯅꯤꯈꯥꯏꯔꯨꯁꯤ ꯍꯥꯏꯕ ꯑꯇꯩꯁꯤꯡ ꯑꯗꯨꯁꯨ ꯌꯥꯏꯌꯦ ꯇꯧꯈꯥꯏꯔꯨꯁꯤ ꯅꯩꯈꯥꯏꯔꯨꯁꯤ ꯑꯁꯤ ꯍꯥꯏꯅꯔꯒ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯅꯈ꯭ꯔꯤ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯁꯥ ꯁꯟ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ ꯑꯗꯨꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯀꯣꯜꯗ ꯀꯥꯏꯗꯣꯡꯐꯝ ꯊꯤꯅꯔꯤ ꯅꯣꯡꯁꯨ ꯃꯪꯂꯤ ꯇꯧꯏ ꯍꯔꯤ ꯅꯣꯡꯅꯥꯡ ꯑꯗꯨꯁꯨ ꯈꯣꯡꯂꯛꯏ ꯅꯦꯄꯣꯅ ꯍꯩꯅꯗꯦꯍꯦ ꯃꯈꯣꯟꯅꯤꯅ ꯉꯔꯦꯡ ꯑꯗꯨꯗꯒꯤ ꯅꯪ ꯑꯩꯅ ꯁꯥꯃꯨ ꯑꯣꯜꯍꯟꯕ ꯁꯣꯏꯔꯣꯏꯁꯦ ꯍꯔꯤ ꯅꯣꯡꯅꯥꯡ ꯑꯗꯨꯁꯨ ꯅꯦꯄꯣꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯛꯅꯒꯤ ꯃꯇꯥꯒꯨꯝꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯧꯅ ꯈꯣꯡꯖꯤꯜꯂꯛꯂꯝꯃꯤ ꯅꯦꯄꯣꯅ ꯑꯗꯨꯗꯩꯗꯤ ꯅꯪ ꯁꯥꯃꯨ ꯑꯣꯜꯂꯨ ꯁꯨ ꯍꯔꯤ ꯅꯣꯡꯅꯥꯡ ꯑꯗꯨ ꯁꯥꯃꯨ ꯑꯣꯟꯈ꯭ꯔꯤ ꯑꯗꯨꯒ ꯃꯦ ꯍꯥꯏꯗꯅ ꯀꯟꯅ ꯂꯥꯎꯅ ꯈꯣꯡꯂꯛꯂꯝꯃꯤ ꯅꯦꯄꯣꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯑꯃꯅ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯃꯅ ꯍꯦꯟꯖꯤꯜꯂꯛꯏꯅꯦ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯂꯛꯇꯅꯁꯦ ꯄ꯭ꯔꯚꯨ ꯎꯖꯦꯂꯥꯒꯤ ꯃꯟꯇ꯭ꯔꯗꯣ ꯀꯝꯁꯤꯅꯤꯁꯦ ꯇꯧꯁꯤꯅꯤꯁꯦ ꯇꯧꯔꯤꯕꯁꯦ ꯑꯣꯡ ꯃꯟꯇ꯭ꯔ ꯊꯤꯒꯪꯀꯪ ꯁ꯭ꯋꯥ ꯃꯟꯇ꯭ꯔ ꯑꯁꯤ ꯅꯦꯄꯣꯅ ꯁꯣꯜꯂꯤ ꯑꯗꯨꯒ ꯁꯥꯃꯨ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯣꯛꯄꯤ ꯑꯃ ꯑꯣꯟꯈ꯭ꯔꯤ ꯑꯣꯛꯄꯤ ꯑꯗꯨꯅ ꯅꯦꯄꯣ ꯑꯗꯨ ꯇꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ ꯅꯦꯄꯣꯅ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯅꯪ ꯑꯩꯉꯣꯟꯗ ꯐꯖꯅ ꯍꯧꯔꯦ ꯐꯩ ꯇꯧꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯎꯖꯥꯎ ꯑꯃꯒꯤ ꯃꯊꯛꯇ ꯅꯞꯅ ꯀꯥꯈꯠꯈ꯭ꯔꯤ ꯑꯗꯨꯒ ꯃꯊꯛ ꯑꯗꯨꯗꯒꯤ ꯁꯣꯜꯂꯛꯂꯝꯃꯤ ꯁꯤꯕꯨ ꯁꯤꯔꯝꯅꯤꯗ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯔꯣꯜ ꯈꯪꯅꯕꯒꯤ ꯃꯑꯣꯡꯗ ꯎ ꯍꯥꯏꯗꯨꯅ ꯇꯔꯖꯥꯟꯒꯤ ꯃꯑꯣꯡꯗ ꯈꯣꯡꯂꯛꯂꯝꯃꯤ ꯅꯦꯄꯣ ꯑꯗꯨꯁꯨ ꯈꯣꯡꯃꯟꯕꯗꯨꯗ ꯋꯥꯔꯕ꯭ꯔꯥ ꯈꯪꯗꯦ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯑꯁꯣꯝꯗꯅ ꯇꯥꯏꯉꯣꯅ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯄꯪꯀꯧꯗ ꯀꯧꯏ ꯃꯦꯀꯞ ꯇꯧꯔꯒ ꯇꯧꯐꯝ ꯈꯪꯗꯦ ꯈꯔ ꯐꯖꯅ ꯅꯤꯈꯥꯏꯔꯨꯒꯦ ꯇꯧꯔꯒ ꯃꯋꯥ ꯅꯤꯡꯁꯤꯡꯂꯛꯄ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯁꯥꯎꯔꯛꯀꯗꯣꯏꯅꯤ ꯌꯦꯡꯉꯨꯀꯣ ꯁꯨꯝ ꯁꯥꯎꯔꯛꯀꯗꯣꯏꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯐꯠ ꯂꯥꯎꯅ ꯃꯥꯡꯕꯤꯗꯣ ꯇꯧꯈ꯭ꯔꯤ ꯅꯦꯄꯣꯅ ꯂꯥꯛꯇ꯭ꯔꯤꯕꯗꯨ ꯈꯪꯗꯦ ꯃꯁꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯗꯤꯀꯣ ꯑꯩꯒ ꯊꯝꯂꯒ ꯃꯈꯣꯏ ꯍꯦꯛꯇꯃꯛ ꯆꯠꯂꯝꯕ꯭ꯔꯥ ꯄꯨꯟꯁꯤꯒꯤ ꯀꯧꯅꯔꯣꯏ ꯈꯪꯅꯤꯕ ꯑꯁꯣꯝꯗ ꯈꯔ ꯇꯝꯅꯔꯨꯒꯦ ꯍꯥꯏꯗꯅ ꯏꯅꯔꯖꯤ ꯍꯥꯞꯀꯦ ꯈꯜꯂꯤꯀꯥꯟꯁꯤꯗ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯣ ꯇꯧꯔꯤꯕꯁꯦ ꯆꯤꯟꯁꯦ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯂꯥꯛꯀꯗꯕꯅꯤ ꯁꯨꯝ ꯈꯪꯍꯧꯗꯅ ꯄꯥꯏꯁꯤꯜꯂꯛꯏ ꯇꯥꯏꯉꯣ ꯑꯗꯣ ꯅꯦꯄꯣꯅ ꯏꯕꯦꯝꯃ ꯀꯩꯗꯧꯔꯒ ꯂꯩ ꯅꯈꯣꯏꯗꯤ ꯑꯩꯅ ꯁꯣꯝꯗ ꯑꯣꯛꯄꯤ ꯑꯁꯤꯅ ꯆꯥꯗꯣꯏꯒꯤ ꯁꯤꯔꯝꯗꯧꯔꯤ ꯇꯥꯏꯉꯣꯅ ꯏꯕꯦꯝꯃ ꯍꯣꯔꯦꯟ ꯗꯤꯖꯦ ꯅꯥꯏꯠ ꯀ꯭ꯂꯕ ꯆꯠꯄꯒꯤ ꯀꯦꯔꯨꯔꯤꯕꯅꯤ ꯑꯁꯣꯝꯗ ꯏꯕꯦꯝꯃꯗꯤ ꯇꯝꯅꯔꯨꯒꯦ ꯀꯥꯏꯅꯒ ꯆꯠꯈꯤꯗꯥꯏꯅꯦ ꯇꯝꯅꯔꯛꯂꯕ꯭ꯔꯣ ꯅꯦꯄꯣꯅ ꯑꯩꯅ ꯁꯣꯝꯗ ꯑꯣꯛꯄꯤꯅ ꯇꯥꯟꯅꯕꯗ ꯁꯤꯔꯝꯗꯧꯔꯤ ꯅꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯆꯍꯤꯔꯥꯗꯨ ꯐꯖꯅ ꯁꯦꯝꯗꯅ ꯂꯩꯔꯤꯕꯅꯤꯅꯦꯀꯣ ꯑꯩ ꯄꯨꯛꯅꯤꯡꯒ ꯌꯥꯝꯅ ꯅꯨꯡꯁꯤꯗ ꯑꯩ ꯀꯧꯕ ꯅꯈꯣꯏꯅ ꯇꯥꯕꯤꯗꯅ ꯂꯩꯔꯤꯅꯦꯕ ꯑꯁꯤ ꯍꯥꯏꯔꯒ ꯅꯦꯄꯣꯗꯣ ꯃꯔꯥꯏꯕꯛ ꯑꯗꯨ ꯏꯇꯣꯡ ꯇꯣꯡꯕ ꯃꯈꯩ ꯍꯤꯛ ꯂꯥꯎꯅ ꯀꯥꯞꯊꯣꯔꯛꯂꯝꯃꯤ ꯑꯇꯤꯌꯥꯗ ꯃꯪꯂꯝꯕ ꯅꯣꯡꯒꯤ ꯃꯄꯩ ꯑꯗꯨ ꯇꯥꯈ꯭ꯔꯕꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯄꯨꯔꯝꯕ ꯄꯣꯠꯂꯨꯝ ꯑꯁꯤꯁꯨ ꯄꯤꯔꯥꯡ ꯑꯣꯏꯅ ꯇꯥꯈ꯭ꯔꯣ ꯌꯥꯗꯦ ꯀꯥꯏꯗꯩ ꯗꯥꯏꯂꯣꯛꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯅ ꯑꯗꯨꯗꯤ ꯕꯂꯥꯒꯤ ꯗꯥꯏꯂꯣꯛ ꯅꯠꯇꯦ ꯒꯦꯄꯦꯂꯤꯅꯥꯒꯤꯅꯦ ꯁꯣꯅꯣ ꯁꯨꯕꯤ ꯅꯦꯄꯣꯅ ꯅꯊꯧꯔꯣ ꯑꯐꯕ ꯑꯃ ꯍꯦꯛꯇ ꯇꯧꯁꯤꯟꯕꯅꯤ ꯗꯥꯏꯂꯣꯛꯀ ꯂꯣꯏꯅꯃꯛ ꯀꯥꯎꯈ꯭ꯔꯤ ꯅꯪꯅ ꯍꯦꯛ ꯉꯥꯡꯅꯔꯤꯉꯩꯗ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯗꯥꯏꯂꯣꯛ ꯄꯥꯜꯂꯒ ꯏꯃꯣ ꯇꯧꯒꯦ ꯇꯧꯔꯒ ꯍꯤꯛ ꯂꯥꯎꯅ ꯑꯃꯨꯛ ꯀꯞꯂꯛꯏ ꯇꯥꯏꯉꯣꯅ ꯅꯉꯣꯟꯗ ꯉꯁꯥꯏ ꯇꯥꯟꯅꯔꯛꯏ ꯍꯥꯏꯕ ꯑꯣꯛꯄꯤꯁꯦ ꯁꯤꯗꯩꯁꯤꯗ ꯍꯧꯕꯨ ꯍꯧꯅꯤꯡꯉꯤ ꯃꯁꯤꯗꯤ ꯀꯛꯊꯔꯒ ꯃꯨꯛꯕꯥꯡ ꯆꯦꯂꯦꯟꯖ ꯑꯃꯨꯛꯇ ꯇꯧꯈꯥꯏꯁꯤꯔꯣ ꯅꯦꯄꯣ ꯑꯗꯨ ꯀꯞꯂꯝꯕꯗꯒꯤ ꯈꯣꯟꯅꯝ ꯑꯗꯨꯅ ꯄꯤ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯏ ꯃꯀꯣꯛꯇ ꯈꯨꯗꯣꯝꯕꯤ ꯑꯗꯨꯅꯒ ꯊꯤꯟꯖꯔꯒ ꯍꯥꯏꯔꯛꯂꯝꯃꯤ ꯋꯥꯟ ꯑꯥꯏꯗꯤꯌꯥ ꯋꯥꯈꯜ ꯑꯃ ꯇꯥꯔꯦ ꯂꯥꯛꯑꯣ ꯕꯦꯕꯤ ꯂꯥꯛꯑꯣ ꯀꯣꯛ ꯊꯥꯗꯔꯁꯤ ꯑꯩꯗꯤ ꯀꯦꯞꯁꯨꯜ ꯑꯣꯏꯅ ꯆꯥꯅꯤ ꯇꯥꯏꯉꯣꯅ ꯁꯣꯜꯂꯤ ꯍꯥꯏꯈꯤꯕꯗ ꯉꯥꯏꯔꯤ ꯊꯤꯕꯣꯡ ꯑꯁꯤ ꯀꯌꯥꯗ ꯂꯥꯎꯈ꯭ꯔꯕꯅꯣ ꯇꯧꯔꯤꯕꯁꯤ ꯃꯁꯛꯁꯤꯒ ꯂꯥꯏꯕꯛꯁꯤꯁꯨ ꯊꯤꯈ꯭ꯔꯦꯗꯀꯣ ꯅꯦꯄꯣꯅ ꯀꯔꯤ ꯍꯥꯏꯕ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯁꯦꯂꯦꯕ꯭रिꯇꯤ ꯃꯥꯜꯂꯤ ꯍꯥꯏꯕ ꯅꯔꯥꯏꯕꯛꯇꯣ ꯃꯥꯟꯕꯅꯤ ꯑꯗꯨꯅꯕꯨ ꯑꯩꯁꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯃꯥꯜꯂꯤ ꯑꯗꯨꯅ ꯁꯦꯒꯥ ꯀꯥꯏꯈꯩ ꯃꯃꯤꯡ ꯆꯠꯂꯤꯕꯁꯤꯅꯤ ꯀꯩꯅꯣ ꯇꯥꯏꯉꯣꯅ ꯌꯥꯔꯦ ꯋꯥꯊꯤ ꯃꯔꯦꯝ ꯉꯥꯡꯗꯅ ꯑꯃꯨꯛ ꯂꯩꯔꯤ ꯗꯤꯖꯦ ꯅꯥꯏꯠ ꯀ꯭ꯂꯕ ꯆꯠꯅꯤ ꯍꯥꯏꯕꯗꯣ ꯆꯠꯅꯕ ꯑꯇꯩꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯝꯂꯒꯅꯤ ꯅꯪ ꯈꯛꯇ ꯉꯥꯏꯔꯕꯅꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯍꯥꯏꯅ ꯇꯥꯏꯉꯣ ꯑꯗꯨ ꯐꯝꯊꯔꯛꯏ ꯅꯦꯄꯣ ꯑꯗꯨ ꯇꯥꯏꯉꯣꯒꯤ ꯂꯦꯡꯕꯥꯅ ꯇꯣꯡꯂꯒ ꯌꯥꯝꯅ ꯍꯥꯏ ꯁ꯭ꯄꯤꯗꯀꯤ ꯃꯑꯣꯡꯗ ꯆꯠꯈ꯭ꯔꯤ ꯃꯈꯣꯏ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯅꯥꯏꯠ ꯀ꯭ꯂꯕꯇ ꯂꯥꯛꯑꯝꯃꯤ ꯑꯁꯣꯝꯗꯅ ꯍꯪꯀꯣꯛ ꯑꯗꯨ ꯄꯥꯛꯊꯕꯤ ꯁꯣꯔꯨꯝꯒꯤ ꯁꯦꯒꯥꯏ ꯊꯨꯈꯥꯏꯕ ꯈꯔ ꯁꯦꯠꯂꯒ ꯅꯥꯏꯠ ꯀ꯭ꯂꯕꯇ ꯂꯥꯛꯑꯝꯃꯤ ꯗ꯭ꯔꯦꯁ ꯑꯗꯨ ꯁꯦꯠꯆꯤꯟꯕꯗꯨꯗꯗꯤ ꯍꯧꯖꯤꯛ ꯃꯥꯅ ꯃꯥꯜꯂꯤꯕꯁꯤ ꯄꯨꯔꯥ ꯈꯨꯠꯂꯥꯏꯕꯣꯏꯅꯤ
ꯑꯁꯣꯝꯗꯅ ꯃꯣꯗꯔꯟ ꯕꯨꯠ ꯄꯥꯔꯇꯤꯁꯤꯡ ꯑꯗꯨꯁꯨ ꯄꯨꯔꯥ ꯃꯩ ꯇꯥꯕꯤ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯑꯗꯨ ꯇꯥꯏꯉꯣꯅ ꯕꯦꯕꯤ ꯁꯥ ꯑꯩꯒꯤ ꯗ꯭ꯔꯦꯁꯁꯤꯡ ꯑꯁꯤ ꯀꯥꯛꯇ꯭ꯔꯣ ꯁꯨꯁꯃꯤꯇꯥꯅ ꯇꯥꯏꯉꯣꯗ ꯃꯃꯤꯠ ꯑꯗꯨ ꯉꯣꯔꯣꯡ ꯉꯣꯔꯣꯡ ꯑꯣꯜꯂꯒ ꯐꯖꯩ ꯌꯥꯝꯅ ꯌꯦꯡꯕꯒꯤ ꯄꯦꯟꯕꯒ ꯅꯥꯏꯗ꯭ꯔꯦ ꯃꯤꯇꯒꯤ ꯏ ꯇꯥꯒꯦꯕꯨ ꯇꯧꯏꯅꯦ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯀꯨꯕꯦꯔꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯁꯦ ꯐꯗꯤ ꯐꯖꯕ ꯆꯥꯠꯅꯤ ꯃꯤꯠ ꯈꯔ ꯁꯦꯞꯆꯕꯩ ꯋꯥꯅꯤ ꯕ꯭ꯔꯥꯏꯠ ꯌꯥꯝꯅ ꯑꯣꯏ ꯍꯥꯏꯕꯅꯤ ꯑꯩꯁꯦ ꯅꯦꯄꯣꯅ ꯃꯤꯁꯤꯡ ꯑꯁꯦ ꯃꯊꯟꯗ ꯊꯥꯒꯠꯄꯗ ꯀꯥꯆꯤꯜ ꯀꯣꯌꯥ ꯌꯧꯏ ꯍꯥꯏꯕꯗꯣ ꯆꯨꯝꯖꯥꯠꯅꯤ ꯇꯧꯔꯤꯕꯁꯤ ꯃꯈꯣꯏ ꯃꯁꯦꯜ ꯃꯁꯥ ꯃꯁꯥꯅ ꯊꯥꯒꯠꯅꯗꯅ ꯅꯥꯏꯠ ꯀ꯭ꯂꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯃꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯁꯨꯁꯃꯤꯇꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯍꯧꯅꯕꯤꯗꯨ ꯇꯧꯔꯛꯂꯝꯃꯤ ꯍꯩꯃꯥ ꯅꯤꯄꯥꯅꯤ ꯀꯩꯅꯣ ꯅꯤꯄꯥꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯅꯦꯄꯣꯅ ꯁꯨꯁꯃꯤꯇꯥꯒꯤ ꯂꯨꯈꯣꯝ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯌꯥꯔꯦ ꯈꯗꯥꯡ ꯑꯗꯨꯒ ꯅꯨꯄꯥꯕꯨ ꯎꯔꯕꯗꯤ ꯈꯠꯈꯤꯕꯁꯤꯃ ꯂꯣꯏꯔꯦ ꯑꯩꯗꯧꯅ ꯈꯔ ꯂꯦꯝꯕ ꯇꯝꯃꯨ ꯏꯕꯦꯝꯃ ꯁꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯥ ꯃꯇꯣꯟ ꯄꯣꯛꯈꯥꯏꯕꯗꯨꯒ ꯐ꯭ꯔꯦ ꯍꯥꯏꯔꯒ ꯆꯪꯈ꯭ꯔꯦ ꯗꯥꯟꯁ ꯇꯧꯐꯝ ꯑꯗꯨꯗ ꯑꯇꯩꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯀꯥꯏꯗꯨꯅ ꯈꯪꯗꯦ ꯄꯨꯡꯆꯣꯡꯗ ꯆꯣꯡꯅꯈ꯭ꯔꯦ ꯁꯨꯁꯃꯤꯇꯥ ꯑꯗꯨꯁꯨ ꯗꯥꯟꯁ ꯑꯗꯨ ꯅꯤꯛꯇꯅ ꯆꯪꯂꯛꯏ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯅꯤꯄꯥ ꯑꯃꯅ ꯊꯦꯡꯒꯥꯏꯔꯛꯏ ꯏꯃꯥ